Malemgi Khwaidagi Shangba car Nouna Semjinkhre swimming pool amasung helipad Faoba Yaore Malemgi Khwaidagi Shangba car adu mapung phaba masek mangalda amuk nahungnana Semjinkhre amasung hanagi masagi record adu thugaikhre Guinness World Records ki matungin The American Dream haina mingthonba super limo adu hauzik meter 30.54 foot samaga NC yankhai sangle hauzik miyamna chumna Sizinariba car amage Shangba se changcheta foot taraganithoidagi taragataruk phawbadane Nouna semjilaba car aduge photo adu social media platform singda thagalakhre car customizer J Oherbagna California ge barpeng ta car adu 1986 ta sakhibane matam aduda madu foot hompu sangi chaka kunga taruk pale mamanga masung maningda V8 engine ani lay customization kharagi matungda madu kona meter kuntra Dasmek mga ahumda sangdok ke maduge matungda kharaga amuk sangdok lay hauzik car aduge nakan paringda Honda City sedan amamamna phut taraga taruk sangba taruk khamba yai madugi matungda su ahangba mafam kharaga su laihore The American Dream ase 1976 ke Cadillac Eldorado limousine da yumpham oibani amasung maning amasung mamang nakal ani dage thauba yai masi section ani thongna saraga corner singda thauba yananaba mayaida hihus amana samjidnai masigi manungda achauba water bed ama swimming pool complex diving board jacuzzi bathtub mini golf course ama lay maduda natana refrigerator sing television set kaya marum amasung telephone yawe amuka hena ngaklibade car asida helipad amasu lay still blanket singna Fazil laga gari aduda helipad adu sagat pa ni haina Nouna semjinbagi thabakta yauriba Michael Men na haike masida mi humudra ka mga hena tongba yai mapan pharingai matamda The American Dream ase maming chatpa movie kaya marumda yaukhre amasung assignment lawduna yamna toina sandokhe adubu masi maintenance sen yamna changba parking tawbada khudong chadaba maramdagi mi yamna car aduda thawa yauba hantaraki amasung madudagi calling chaba hokre amuk Nouna semjin sajinaba car adu purakpa changadaba masaksing Silangba masung lever da punna dollar lak aniga lising yang kay sangki amasung loisin bada sahi ahumgi matam sangki amuk Nouna semjilabasu hauzik The American Dream na lambi da amuk hana thawra roy car adu Laserland pa car museum ge unique amasung classic car ge collection da yaukhraga nei